Parliament meepham loigadaba Numit humni Manungda Manipur thokliba Irang asigi waroisin puraknaba meehut shingna Center Taksindrabadi leihouriba MLA Yankaiga Phamminabagi Matam Louragani haina Imagi Meira Convenor Th Sujata phongdorakli wafam asing ima singi oiba apunba meepham ama pisumhau ground da famlaba matung miyamna loba warip sing memorandum oina Manipur lenga ke meehut minister Kem Changi yumnam lekai de leiba yumda pishin balakda mahakna phongdokibane mafam aduda Th Sujata paumi sing da hai ngasigi meepham aduda laukiba warip sing MLA Yankaida yohanaba hotnagane state lengak asi sontaraktuna center na passion kibagi mawong ama urakpa amade khulngakpa sing fanaba tampaki mafam sing da combing operation taunabagi mami ama tarakliba kaya sinamaram oiraga ngasigi meepham ase pangthokpane security na lofom thokpa thodang lauraktabadagi naha kaya khutta khutlai paiduna khulngakpa thorakpane masida khulngakpa singge khutlai laukhatnaba hotnarakpa se yaningde karigumba khutlai laukhatke hairabasu Irang asigi waroisin puraklaba matungda laukhatpiyo Irang asigi waroisin puraknaba hotnabagi meehutta state amadi center lengakna chanainaba manba Manungda thosel panglakliba ase mamang oibi singna yaningde maitei singna tampaktagi hena lanthokpa yadriba maikai marida athingba leirakliba asimak separate administration ge mayek laraba khudam amane Karigumba Hosek Chathariba Parliament meepham asida Manipur ge Irang asigi waroisin puraknaba hotnadrabadi mathangi nongmaijing Numit mama oibi singi oiba achauba meepham ama amuk famduna makataba khongjanggi damak achetpa firep logani haina Sujata na makatana phongdokhi Manipur mama singi kholau haiba banner gi makhada pangthokiba ngasigi meepham aduda relief camp ta changjapam lauriba mama oibi kaya susarukya khi meepham aduna warip sing lauraba matung memorandum oina pisinaba minister Kemchangi yumda lakhi adubo minister masa yumda leiramdaba maramna mahaki loinabida memorandum adu pisinki madugi matung Manipur Legislative Assembly ge Speaker Th Sujata gi Baigepati Lekai de leiba yumda amuk chatuna memorandum adu pisinki अखोई ngasi सरकारना यामना सोंदरकपा सेंटरना पावर लोइना पाइखिबगी मवोंग अमा उरकपा अदुगा इचा खुलंगापा सिंगदा अटैक चंगसलकपै पोंग उबा कॉमिंग ऑपरेशन तौबगी मफम मफमदा तौरकपगी पोटसिदा ममा अपुनबा ngasa अखोई हाउ ग्राउंड मीटिंग तौरब मतुंगदा हुजि पालिबा अखोई सेंगना हाबदा सरकारदा अखोई मतम पिरगा पार्लियामेंट सु नुमि हुमनि अमसु लैरिबनिना हारिबा सोल्यूशन से मोइना तसेंगना खुलाई लखटके हाइतारगसु अखोई लैरिबा हानगी नॉर्मल द लहला खुलाई लखटकदबनी हौजी लाल लोइद्रिबा मरक्सदा खुलाई लखटपे यारोय हाबगी अदुगुंबा ममा म्यांगे असावबगा लोइनरग दोनसिंगसिदा मेमोरेंडम अमम पिरुसी हाइदना लाकपनी